नुमिदांग रिम्स की BRDL दा टेस्ट तौबदा मियोय 18 अमदी जेनिम्स की BRDL दना मियोय अनि यावना पुन्ना मियोय 18 पॉजिटिव ओइबा थेंगनख्रे हारिबा मियोय सिंग असि इम्फाल ईस्ट कांगपोकपी तामेंगलोंग नोनेदगी मियोय अममम इम्फाल वेस्टगी अनि उरखुलगी मरी अमदी काक्चिंगदगी मियोय 9 नि हाइरि मसिगा थारागा अपुनबा पॉजिटिव केस ओइबा मसिंग 435 सुखिबगा लोइनना एक्टिव केस ना 412 ओइख्रे Board of Secondary Education Manipur na lauduna pangthokhiba handak chahi asigi high school living certificate ki result lakliba ningthaukaaba numit haibadi June 15 da haidoklagani hairi ngasi board asigi secretary Dr. Chintung Mary Thomas na thadorakpa chirol amada examination asigi result sheet handaki oinadi COVID-19 gi laichet asina maram oiraga board ki notice board ta thetlaroi masigi mahuta result sing board asigi official website www.bosem.in amadi www.menresult.nic.in da numit asigi nungthilpung anita ba matamda yengba yagani hairi Mayai kaba chinjak chauna lalolamagi case amada faruba ADC Chandal gi hanagi chairman Lukosai Jau atopaming Sejai Jau ngasi court ki athang matungina Imphal West ki lamphel pata leiba NDNPS ki court ta just special court NDPS Manipur A nautunesari ki mangda puthoklaba tungda makhatana judicial custody da remand lauthakre Tengnopal District Police ki SPTS Bikramjit ki meeting makhada More Police Commando amadi More Police yauna miyoy amadagi Swift Desire car amaga konana yamlaba khusukulai nongmai macha kaya ama ngarang fagat pangamkre Swift Desire car registration number WB02AF3805 ama khamduna check chathabada car adugi body gi tongan ba mafam kaya da lotuna yauramba nongmai macha taret amadi mari lainaba polam kaya ama fagat pangamkhibani hairi Kulaiga konana farba miyoy adudi khaizamang tauthang sahi kuntra apokpa ngamjapau tauthang Yangaubung Village chagini haujikna More Ward number 1 da leibani hairi Ngasi ayuk anganba pung 3 khara helakpa aduaida Moizing awang lekai da leiba Moizing mayum Hibzur Rahman chahi humpu apokpa leikhidraba MB Abdul Haki yumgi sumangda masak khangdaba miyoy kharana bom ama pokhai halamle hairi Thaudok aduda imung adugi miyoy singdi asok apan yahodre Maming lairaba Indian American soil scientist Ratan Lal Buchahi asigi oina World Food Prize pi naba khangat kre prize asi Ratan Lal na leipak leihaubu afaba maikei da semgatuna mahai marongi pothok marang kaina hengat hanba loina na mahausa gi khal kaihandana thamba amadi natural resource singbu ngak sen bada loriba thodang sing asigi damak mana asi pigedabani India da pokhiba amadi haujikna United States ki citizen oikraba Lal na mana asida $2 lakh 2 makhai gi senfam phanglagani